ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯔꯁꯤꯡꯕꯨ ꯖꯦꯝꯁ ꯅꯤꯄ꯭ꯔꯝ ꯈꯨꯃꯥꯟꯆꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯂꯣꯔ ꯁꯤꯇꯤꯗ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯇꯦꯟꯇꯛꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛ ꯁꯦꯝꯃꯒ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯣ ꯕꯦꯡꯒꯂꯣꯔ ꯃꯅꯨꯡꯗ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩ ꯍꯧꯖꯤꯛ ꯆꯠꯄ ꯍꯧꯔꯕꯅꯤꯀꯣ ꯕꯦꯡꯒꯂꯣꯔꯗ ꯁꯤꯇꯤꯗ꯫ ꯑꯗꯣ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ, ꯌꯦꯡꯃꯤꯟꯅꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯅꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯡꯒꯂꯣꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯅꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯈꯔ ꯈꯛꯇꯪ ꯇꯦꯟꯇꯛꯅ ꯑꯩ ꯁꯨꯝ ꯅꯝꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯡꯒꯂꯣꯔ ꯁꯤꯇꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯑꯩ ꯀꯔꯤ ꯐꯖꯕ ꯃꯐꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯠꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯂꯧꯖꯔꯛꯀꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯌꯦꯡꯍꯟꯖꯔꯤꯕ ꯁꯤꯌꯥꯔ ꯇꯧꯖꯔꯛꯏꯕ ꯃꯇꯦꯛ ꯈꯔ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯑꯗꯨꯃꯛ ꯄꯦꯟꯕꯤꯅꯕ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤꯀꯣ꯫ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯦꯟꯗ ꯑꯗꯨꯝ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯎ, ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯒꯦ꯫ ꯑꯗꯨꯒ ꯕꯦꯡꯒꯂꯣꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯝꯃꯨ, ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯒꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯈꯥ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ, ꯑꯩ ꯍꯧꯖꯤꯛ ꯕꯦꯡꯒꯂꯣꯔ ꯁꯤꯇꯤ ꯌꯧꯔꯦ꯫ ꯕꯦꯡꯒꯂꯣꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯩꯈꯣꯏꯒꯤ ꯕꯁ ꯇꯔꯃꯤꯅꯦꯜ ꯃꯐꯝ ꯑꯁꯤꯃꯛꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯥꯡ ꯊꯪꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯣꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯨ ꯂꯩꯔꯦ꯫ ꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯦꯡꯒꯂꯣꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ, ꯃꯦꯇ꯭ꯔꯣ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯝ ꯂꯩꯔꯦ꯫ ꯊꯪꯅꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯩ ꯃꯊꯪ ꯑꯗꯨ ꯎꯠꯆꯔꯛꯀꯦꯀꯣ꯫ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯁ ꯇꯔꯃꯤꯅꯦꯜꯅꯤ, ꯕꯦꯡꯒꯂꯣꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯁ ꯁ꯭ꯇꯦꯁꯟꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯦꯅꯤ ꯆꯠꯅꯤꯡꯕ ꯃꯐꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯀꯤ ꯕꯁ ꯁꯤꯗ ꯂꯣꯏꯅ ꯊꯨꯡꯉꯛꯀꯗꯣꯏꯅꯤ, ꯁꯤꯗꯒꯤ ꯂꯣꯏꯅ ꯆꯠꯀꯗꯣꯏꯅꯤꯀꯣ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯆꯠꯀꯗꯣꯏꯅꯤ꯫ ꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ꯫ ꯑꯩ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯁ ꯃꯌꯥꯝꯗꯣ ꯁꯤ ꯂꯝꯕꯤꯁꯤꯗꯒꯤ ꯂꯣꯏꯅ ꯆꯪꯉꯛꯀꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯂꯣꯏ ꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ꯫ ꯂꯝꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯂꯣꯔ ꯁꯤꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯦꯇ꯭ꯔꯣꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯁꯤꯗ ꯎꯕꯤꯔꯤꯕ ꯕꯁ ꯄꯥꯔꯀꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯀꯗꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯕꯁ ꯄꯥꯔꯀꯤꯡꯅꯦꯕꯀꯣ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯥꯏ ꯆꯠꯀꯗꯕ, ꯑꯗꯒꯤ ꯀꯦꯔꯂꯥ ꯆꯠꯀꯗꯕ, ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯀꯗꯕ, ꯒꯋꯥ ꯆꯠꯀꯗꯕ, ꯕꯣꯝꯕꯥꯏ ꯆꯠꯀꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯡꯗꯨꯗ ꯆꯠꯀꯗꯕ, ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯕꯁꯀꯤ ꯀꯩꯅꯣꯅꯦꯕꯀꯣ, ꯁ꯭ꯇꯦꯁꯟꯅꯦꯕꯀꯣ꯫ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯁꯟꯗꯨꯒ ꯑꯗꯨꯝ ꯊꯪꯅꯅ ꯂꯩꯔꯕ ꯉꯥꯛꯇꯅꯦꯕꯀꯣ꯫ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯕꯦꯡꯒꯂꯣꯔ ꯁꯤꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯦꯇ꯭ꯔꯣꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ
ꯁ꯭ꯇꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯂꯩꯇꯦ, ꯂꯩꯅꯨꯡꯗ ꯍꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯁꯟ ꯑꯃꯅꯤ꯫ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯅꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯂꯩꯖꯗ꯭ꯔꯦ, ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ, ꯃꯊꯪꯒꯤꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯁꯟꯁꯤꯡꯁꯤꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯑꯣꯏꯃꯔꯞ ꯆꯥꯎꯕ ꯕꯖꯥꯔ ꯑꯃ ꯂꯩꯔꯦ ꯀꯣ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯖꯥꯔ ꯍꯥꯏꯔꯒꯗꯤ KR ꯃꯥꯔꯀꯦꯠꯅꯤ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇꯕꯅꯤꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯂꯒ KR ꯃꯥꯔꯀꯦꯠꯇ ꯀꯩ ꯀꯩ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯎꯠꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯣ ꯉꯁꯤꯃꯛꯀꯤꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯀꯣ, ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯈꯔ ꯑꯁꯤꯅ ꯑꯗꯨꯃꯛ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯣ ꯃꯅꯨꯡꯗ ꯀꯩ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯆꯥꯎꯔꯥꯛꯅ ꯎꯠꯆꯔꯛꯀꯦ꯫ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯂꯩꯖꯗꯕꯅꯤꯅ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯌꯦꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯥꯡꯗ ꯎꯔꯤꯁꯤ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯕꯨꯛꯀꯤꯡ ꯇꯧꯐꯝꯗꯨꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯣꯝꯊꯣꯛ ꯀꯣꯝꯁꯤꯟ, ꯇ꯭ꯔꯦꯟ ꯈꯥꯝꯗꯣꯛ ꯈꯥꯝꯖꯤꯟꯒꯤ ꯃꯐꯝ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ꯫ ꯃꯐꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯗꯒꯤ ꯃꯤ ꯀꯨꯝꯊꯔꯒ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤ ꯇꯣꯡꯅꯕꯒꯤ ꯃꯤ ꯆꯪꯐꯝꯒꯤ ꯒꯦꯠꯇꯨꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯦꯕꯀꯣ꯫ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫